yamna pamnaba political parties ngi manungda miyamna regional party ni haina su khanariba aduga Manipur dagi shu hawkiba ama oriba NPP shi miyamna yamna thajabaga loinana hawkiba 2017 dagi horaga ngasi fawbada lengak asida yauduna koi miyamna mihut ke ama mai pahanduna lakiba party ama khangni NPP shi adubu hawjikshi NPP chi state asida NPP yauramba sing nauna anouba party ama semba yana leirae haidana ngasi ponapam pausida lakni haiba wafam si kogi northeast ki oina anouba political party ama apun bagi oiba form torpa matamda NPP sisu saruya kogi lo achauba thodang ama lorukpa sina masiga mari leinana Manipur gi hana president oiramba amadi national gi gen secretary su oiramba kogi Uripoki kogi kanusi sintoraki ba president or masi sintoraki badagi tholaki wathuk ne haba dare maduga mari leinana anouba political party ama form torgani haidana sunahan news channel amana form tor kogi report toki ba amadusu Manipur gi hanagi president oram liba enjoy kumana phondoki wafam asi phondoki ba lekhrabani baja masidani lakchimu hangsi miyamna yamna thajaba ama oriba NPP ki maraiboksi lakadurba election asida amuk kamaina yengba yai NPP ki maraiboksi tonganba political party amana mosing ki gadorabra Manipuri hokiba leihau degi chaukiba NPP ki mami asi ma ki ba yabagi fiba mama leirabra oja kamaini Taransian NPP ki wari se NPP je aina ningjang bada 1987 orangone na khale koi gi teralai aina khangna ba mayam teralai mu laimu natraga teralai na khangna ba nongdomam bi bomsa koi gi geno gi soman dagi patsoi gi geno ba mana inkalamba party ji National People's Party hai na madu election commission da kaidare start ogana party moina lebe ji party si amna kogi mapung marai phana yamna chaw na geno to badu ngamdara dum party oina di leibudu kogi puno e sangma hoji NPP ki president oriba Meghalaya ki chief minister oriba puno kogi konar sangma gi mapa pi sangma na congress tagi pothara ko matam aduga mana congress tagi to oganda amu NPP national kogi nationalist congress party da yaure adagi ru chomu tolpa magi ma songi no istandagi laiba politician amoina national da lok sabha gi speaker ga hoidana choba kaino ma piramaga su party sing sigi magi interest si awang poki laiba interest siga national party sing siga madugi he keno du lakodagi mana Manipur da lako khongchat 2012 ta Manipur da la kan sida sigi NPP gi wari me si Manipur gi politician singa thena badagi mana NPP si kai haitare Manipur da pok NPP si mana kogi yokhattana haitare mana yokhala kanda masi national gi thak ta ngasi national party oiramne NPP jong yuju mapi across magi kariba vote masing number of votes poll si yenga kanda NPP si national party oiramne aduna hojik laiba poti hoi chumme awang poklamdam gi oiba party ama lehaning bagi apam basi intellectual sing aduga Manipur awang poki yam awang poki khanba awang poki indigenous people sing sigi khanba akoi gi regional gi awang poki oiba uniqueness sigi magi historically geographically politically miam sidagi awang poki oiba party ama leiragadi haibagi keno se adum khanada bangana da bahina da banate haini adugi apambadu akogi party ama pura lingkhatpa sunataba aduga NPP si aina sum yengom matamdadi madugi apamba miyam ge apambadu NPP sina National People's Party haise Manipur dagi chupo e aduga madu Manipur dagi pokpodu koi kedore Meghalaya da puno e samana pudana Meghalaya da chaudana kotana madu National Party moire adu itaragadi sagi leiriba bekam award padu North East ki oiba thabak tawningi ba North East ta focus tawra kana North East ki interest ki damakta thabak tawningi ba political party du NPP na adum oiba da kashu kaida ba potne ai motati national party moina leira kanda national party oina la aba sagi regional party ne na phane pi aga tawra ga ju anouba mling khalen khalaje anouba mling khali ba regional party do
North East Party do mana chawkhal aga di dum national party ora kane ba magi he election gi magi kari ba MLA masing MP masing adu mana phangi ba vote masing ke no mayam du yen ka de national party dum ora kane aduna whether national party ora kero ora the luri di kari no mapung oi ba mathau tari di haibadi awang no poki interest ta awang no poki miyang gi damakta focus to ba miyang gi damakta leiba political party magi mathau ta adu ne adu itar di NPP na madu dum torom be ya adu natadana hojiti NPP se loina punjalakan NPP da hojit tawrisi chap chaba lekhai tadri tongan tongan bese Tripura koi gi Tripura samla thage koi gi keno gi pragyok na luchingi ba Tripura gi keno si chu tongan tongan ma mayam si loina mak hana NPP si de yausalakan de NPP si maming on bagi wauna hojik si ayamba ngangnei ayamba moina haiba da su tawi ado adumak oigadori oiroidoira haiba si chu lekhai tade aduna NPP oina adum leiraga pami ba awang kum thabak su do adum taw ya ba taw da na NPP si da yausan ba gi pote chigi koi gi difficulties impractical hai impractically masila ko ko matam da sile yaw ri ko am se khudam oina hairaji handak NPP gi hanagi NPP dagi karakanda Manipur ki outer parliament ki koi gi keno oramba MP oramba Dr. Fojeji Manipur ki NPP ki Manipur unit ki president hape maji kui diri changi ba NPP da NPP tai to audagi amu Manipur ki speaker oramba se promotion da si ireng promotion da si BJP da yaram ba BJP da su to kre congress ta gi su to kre ma da su to kre ma thong to ka si congress tai to ka ma tu min na mu le ro ka si NPP ki aga keno da mo yahan November for the constitution club ta masagi NPP one notice party sem bugi to ni mutu da ma press conference di yauge but minutu gi to ko to ma da ma gi presidency pinare adai na han Tripura da to ga aga ta la ge ni da ma yaure adu ga hu sina ma je national gi vice president hape ha na hape hai badi ma ji NPP da han yauro kan ti le ke gi da ma gi de ma gi ni ama yau da na ma na mi na ko ta na ma gi matung in ma ya ma yau mi di oi di adagi Dr. Foje hairo keno NPF tagi to o kan NPF tagi da wait to ino to NPP de yaura kan keno pore adana hujing lu re je khoina che nakalam rom dam yeng be ari de kaino ha kan NPP se kaino nakalam di yeng kan da di BJP gi partner ne ba NDA gi partner ne ba aduga NDA ga dum chatmina ba ne ba adu hadu hujing adu atop top mayam ma ngang ba da hujing makti kari hari bano di khangre anouba da di ado moina sigi one notice party ji sem na ba gi matang da hai gi matam da di NPP ji sem ga da ba no one notice party ja dum NDA gi partner oini hai NDA gi partner oini hai ra ga di na sagi one notice party gi potu aduna NDA gi partner wa ga di madu kadai ba madu gi keno du mit to bang ga do hojik lai ri awang poki oba party ma mathau tari ji NDA gi partner oiba party ra na tagana congress ka koi keno oiba India Alliance India bloc ki sigi toiba congress om to party ra na tagana either ani mak se da yaw da ba north eastern khapta gi oiba interest ta keno to party ma gi mathau ta bra hai ba si hana madu lekhai ta ba ma change ba madu gi keno du su exercise du su wat pa male aduna nakan morom da mo ko ni yeng be ari na kamai to ge da political party macha mayam je NDA ga chatmin na ba BJP ga chatmin na ba political party macha mayam se kamai to ge da chagi mafam khara da di adum ma je adum hingan ba aduga ayama matam da di adum masagi BJP de absorb to bagi kari gi pot si jo ko na u da na te aduna laiba pot si taseng na nakal morom da hangba ya wang di Manipur da ki pokpa aduga Meghalaya da tawdana chawdana si national party amo in laiba NPP se masi da masi gi party se maming on to okanda NPP haiba acronym madu di dum leira kanda North East People's Party haidana ongani haiba dona yam kana haina riba moina tawriba keno da lakpo taraga di hanagi NPP gi magi character mana langdan si da pokgi langdan si da chawgi magi thangni mai character di Mango gi pone ba adu miyam da NPP haiba du di sidai sida illusion khara adu perception management da kaida
adin Meghalaya da su NPP haibasi da thajadana punoye samana toromji thajadana miyamna vote pidana ngasi kogi kona chamba hoje keno tawdana laine badana NPP haiba maming sidi manungdana maming du ko su North East People's Party haiba su Assembly da di NPP haibase mangraga di asagi maji makhatana vote phangadra phamoidra adugi magi base kaigadra kairoidra haiba mayam amsu leitabana teba aduna sigi laiba mayam sigi marakta atop agenda taseng na hojiki NPP gi mapungoina kona chama hoi aduga pradot hoi NPP de yaudaba aduga NPP de yauna nabagi chungsin minariba aikoi gi se pradot hoi aduga Nagaland gi aikoi gi manmoro kikon hoi kai hoi tawra iba mayam aduga se James James ate aikoi gi Michael Lamthangsa aikoi gi tagi gi aikoi gi masagi tawriba mayam sigi mayam se tawri sidai hojik fawbada ubada akoigi hanagi NPP gi Joy Kumar na haiba dumai tawdana party is awang poki apun boina haiba mandaba awang poki leiba schedule tribe oina leiba kangbu sing sigi western oina wangang badona tawbagi karigi potse lakpa sigal iroina na hojik si makoigi manungde yanadaba mayam ama leiramaga su kari hai tare NPP gi leidiba sitting MLA mayam Manipur gi MLA mayam sidi adum anouba NPP gi anouba arrangement nama anouba mayon nama laiba sida hojiki sitting MLA singa sidi adum yabadong na tawbagi moina makoidagi yaningdabagi voice kari gumba mata tadabanina tongiba project khanbada aduga moidu tongan ba koi national vice president oina hemo chanda hapakpada kainta madugi keno di leitaba aduga mapung oina hana puramiba NPP gi Joy Kumar amadi mogi puminariba kambu mayam je kadai da noma contradictory orakpagi magi wakhal mi engda karida khenaba mayam du urakpagi adana makoina NPP si moina kandana Manipur gi oiba NPP ama kanba ngambagi thauna du su makoida thauna amadi madugi practically makoina NPP du kan hai taradi laidiba sitting MLA jinga si makoiga on board same keno da chatminaba ma thauta ba aduna sitting MLA singa siga hanagi office bearer singa siga su mod tu wakalon do haitare manana chatminabagi keno duma su udabanina NPP oina adum leibadudi yararoidabanina makoi hojiki hanagi thobuba singa si madu thado kanda anoba party ama sembagi port ama oina lakpa ni haina e dumaina thamjage